online Manipur YouTube channel swing bir ba mayam pum nang pu amaka na taram nok sari han badam na maru pa am update thamjage LEIMAKHONGDA LEIBA Meiteigi Yumsingdagi Kukisingna Hurrallaga truck Gari Amada Yenthoknaba Purakpa Potlam Meira PAIBISINGNA FARAGA SEKMAI police ta KHUSINNAKHRE Manipur da thokliba kanglup ki irang asigi manung san Imphal West ki SEKMAI police station gi LEIMAKHONG singmang amadi LEIMAKHONG cooperative ta leiramba Meiteigi Kukisingna mai thaduna talakpadagi mi leiba ngamdraba mi mai thaudaba Meiteigi Yumsingdagi Kukisingna pochai kaya Hurrallaga tata truck amada hablaga Yenthoknaba Purakpada ngarang numdang wedam kanto sabalgi khulngakpa senbagi thabuk tawriba Meira Paibi nupisingna phari hairi pawasina hai Kukisingna Meiteigi Yum kayadagi Hurrallakpa tongan potlam sing adu asami pangal driver amana tata truck adu thauraga atai labor mariga loinana lakibani tata truck adu kanto sabal romda thadorakpada khulngak liba Meira Paibi imai bel singna fakibani tata truck adu da Kukisingna mai thaudaba Meiteigi Yum kayadagi Hurrallakpa kon lik yauna atai potlam kaya amadi LEIMAKHONGDA LEIBA army camp dagi fattaba yotek thangtek kaya amasu yauna puthorakpa oiramki faraba tata truck amadi driver yauna mioi manga adu khudakte SEKMAI police station da kanto sabal khulgi Meira Paibi imai bel singna khusinnaba matam adu da SEKMAI police station gi OCD leiramkide imai bel singna OC laklaba matung da tata truck adu da yauriba Kukisingna Hurrallakpa potlam sing adu haidoktuna yengnabada OC ngaikisi haijaki adubu police ki kanguna OC laktringai de potlam sing adu tata truck tagi lautharaga yengba matamda Meiteigi mai thaudaba Yumsingdagi Hurrallaga puthorakpa tongan potlam sing amadi LEIMAKHONG army camp dagi puthorakpa yotek thangtek singni haina khangba ngamki yamna ngakpa am oiribadi Kukisingna mai thakiba LEIMAKHONG singmang amadi LEIMAKHONG cooperative Meiteigi khul ani asi LEIMAKHONG army kem ka yam nakna leiribani adubu Meiteigi singi mai thaudaba Yumsing adu da Kukisingna sangduna pochai Hurrallaga tata truck amada haptuna puthorakpada army gi kangbuna khangba ngamdaba asini thawong asina Meiteigi Yumsingdagi pot huranbagi thabuk sathariba Kukising asi LEIMAKHONGDA leiriba army kangbuna nakoinana saugatlabra haibasi miyamna chingnaba fauri panbe abadi Kukisingna Yum mai thaduna talakhibadagi thawai hingnaba chelakhiba LEIMAKHONG singmang amadi cooperative teleramba Meiteigi sing hojik tongan ba relief camp sing da sangjapam lauduna leiri LEIMAKHONG army na achoba thaudang laubirabadi hojiksu Meiteigi singna masa masagi mafam aduda hanjilladuna leiba yarabani haiba wafam su phongdorak aduga mathangi update asna khulngakpa ama script typhoid na chikpadagi aruba phibamda laikanari me ahumdagi haurakliba Manipur thokliba sathirba kangluk ki irang asida khulngakpagi asoba thaudang lauduna lagliba Imphal East ki khundrakpamdagi tongbram debarta singha allies amul singha sahiga nifuga nithoi hojik aruba phim da langol da leiriba si hospital da laikanaduna laikanari ba debarta kangluk ki irang asi hek haurakpadagi ahing nungthin naidana khulngakpagi thabuk tawduna lakhibani adubu matam khargi mamangda mahaki haksang nungai rakhide kang sikpa leina oigani haiduna laithoki adubu si hospital da pukhatuna layingwa matamda script typhoid ki bacteria mahik amana chikpadagi nabani haiba khangbangamle hospital asigi ICU da thamduna laying chataduna lagliba amul hospital authority gi maikaidagi anabagi phibam lusilagle yumda pu thabana faragani haina phongdorakle hairi aru phibam da laikanariba amul mayum makai panduna mahaki loina bi amadi masanupa ani leiri hairi aduga mathangi update asna popi maruni singnaba packet ama yoramlem Imphal post office courier service ki khutang tharakpa chan thangna potlam singi manungda popi maru oigani haina singnaba packet ama yoromba thengnare hairi popi maru oigani singnaba parcel adu Imphal West ki DSP S Ingosa yauna parcel adu thugaiduna yengsinbagi thabuk sathaki parcel adu Jammu and Kashmir dagi Nonai district ki manung chana leiba Trampan suba Assam Rifles ki headquarter da leiba mioi amada tharakpani popi maru oigani haina singnaba posak adu chaurakna gram Samapanga kuntra romlumi potlam sing adu enebina fagat khre hairi video sing bibagi damakta mayam pum nang pu amaka na thakachari anoba update ki damakta online Manipur YouTube channel asum nang sibidana subscribe to biramu thank you